ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄ꯭ꯔꯤꯌꯥ ꯍꯩꯁꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯋꯥꯡꯈꯨꯜ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯄꯤꯛꯂꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤ ꯈꯛꯇꯃꯛ ꯅꯥꯏꯇꯣꯝ ꯇꯥꯕ ꯆꯤꯛꯂꯥꯒꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯧꯄꯥ ꯑꯁꯤꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯑꯁꯤꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤꯁꯨ ꯏꯃꯨꯡ ꯑꯃ ꯄꯥꯟꯕꯅ ꯇꯣꯏꯅ ꯃꯆꯤꯟ ꯃꯧꯄꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯃꯆꯤꯟ ꯃꯧꯄꯥꯁꯨ ꯆꯥꯎꯕ ꯁꯔꯤꯞ ꯐꯥꯔꯤ꯫ ꯃꯉꯥꯡ ꯏꯄꯥꯅ ꯉꯥꯟꯊꯣꯏꯔꯛꯄ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯟꯗꯨꯅ ꯅꯣꯡꯃꯒꯤ ꯇꯧꯒꯗꯕ ꯊꯧꯔꯝ ꯁꯤꯟꯊꯥ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯗꯨꯅ ꯃꯧꯄꯥ ꯊꯣꯏꯕꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯍꯣꯏ ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯊꯣꯏꯕ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯅꯨꯃꯤꯠꯁꯦ ꯌꯧꯈ꯭ꯔꯦ, ꯅꯪꯕꯨ ꯍꯧꯒꯠꯂꯣ꯫ ꯏꯆꯦꯅ ꯍꯥꯏꯔꯤꯁꯦ ꯇꯥꯕ꯭ꯔꯣ ꯊꯣꯏꯕ, ꯅꯪꯕꯣ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ꯫ ꯊꯣꯏꯕꯅ ꯆꯦ ꯇꯥꯔꯦ, ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯇꯧꯕꯁꯦ ꯍꯦꯛꯇ ꯍꯧꯗꯣꯔꯛꯏ ꯏꯆꯦꯁꯤꯅ꯫ ꯊꯣꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯀꯥꯝ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯧꯒꯠꯂꯛꯂꯕꯗꯤ ꯅꯆꯤꯟ ꯅꯌꯥ ꯁꯦꯡꯗꯣꯛꯇꯨꯅ ꯇꯧꯒꯗꯕ ꯊꯕꯛ ꯇꯧꯔꯨꯔꯣ꯫ ꯏꯆꯦꯁꯨ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯨꯈꯤꯒꯦ꯫ ꯍꯣꯏ ꯏꯆꯦ꯫ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯟꯅꯔꯝꯃꯤ꯫ ꯌꯨꯝꯗꯣꯡꯄꯣꯛ ꯑꯁꯤꯗ ꯃꯆꯤꯟ ꯃꯧꯄꯥ ꯑꯅꯤꯁꯤꯇꯃꯛ ꯂꯩꯖꯕꯅꯤ꯫ ꯃꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯝꯗꯒꯤ ꯄꯤꯛꯂꯤꯕ ꯊꯣꯏꯕꯤꯅ ꯃꯅꯥꯎꯕꯨ ꯀꯔꯤꯗ ꯁꯣꯏꯈꯤꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯋꯥꯅ ꯁꯦꯟꯅꯖꯔꯛꯈꯤ꯫ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯅꯥꯎꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯊꯣꯏꯕꯁꯨ ꯆꯥꯎꯕ ꯁꯔꯤꯞ ꯐꯥꯔꯤ꯫ ꯊꯣꯏꯕꯁꯨ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯌꯨꯝꯕꯥꯜ ꯑꯃꯗꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯅ ꯆꯤꯡꯌꯥ ꯇꯝꯂꯛꯄ ꯃꯇꯝ ꯊꯣꯏꯕꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯇꯣꯝ ꯀꯅꯥ ꯌꯥꯎꯗꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯁꯨ ꯊꯣꯏꯕꯤꯒꯤ ꯇꯨꯡ ꯑꯣꯏꯔꯞ ꯂꯦꯞꯇꯨꯅ ꯊꯣꯏꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯊꯣꯏ, ꯏꯁꯤꯡ ꯁꯣꯛꯇꯣꯏꯔꯣ? ꯍꯣꯏ ꯁꯣꯛꯇꯣꯏꯅꯤ꯫ ꯄꯥꯏꯕꯤꯔꯤꯕ ꯀꯣꯟꯁꯤꯕꯨ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ? ꯗꯥ ꯅꯤꯡꯊꯦꯝꯗꯤ ꯀꯗꯣꯝꯗ ꯆꯠꯇꯣꯏꯅꯣ? ꯁꯨꯝ ꯊꯣꯛꯂꯛꯄꯅꯤꯗ꯫ ꯑꯗꯨ ꯊꯣꯏ, ꯑꯩꯁꯦ ꯅꯐꯝꯗ ꯀꯩꯒꯨꯝꯕ ꯈꯔ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯗꯥ ꯅꯤꯡꯊꯦꯝ, ꯌꯥꯔꯒꯗꯤ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯣꯏꯅ ꯍꯥꯏꯕꯤꯔꯣ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯈꯔ ꯊꯨꯔꯦ, ꯁꯥꯎꯅꯨꯀꯣ꯫ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯊꯣꯏꯕꯤꯁꯨ ꯈꯪꯉꯤ꯫ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯏꯍꯨꯜ ꯑꯗꯨꯕꯨ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯑꯁꯥ ꯊꯨꯒꯥꯏꯕ ꯊꯣꯏꯕꯤ ꯃꯥꯅ ꯄꯥꯝꯂꯝꯗꯦ꯫ ꯊꯣꯏꯕꯤ ꯃꯥꯒꯤ ꯊꯧꯑꯣꯏꯗꯕ ꯃꯇꯧꯅ ꯅꯤꯡꯊꯦꯝ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯄꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯃꯥꯁꯨ ꯑꯅꯝ ꯀꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯃꯣꯏ ꯃꯥꯒꯤꯅꯤ ꯉꯥꯏꯅꯔ ꯈꯪꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯍꯨꯜꯗꯨꯕꯨ ꯐꯣꯡꯗꯣꯛꯅꯕ ꯃꯇꯝ ꯈꯨꯗꯤꯡꯗ ꯍꯣꯠꯅꯩ꯫ ꯃꯗꯨ ꯑꯣꯏꯗꯨꯅꯁꯨ ꯊꯣꯏꯕꯤ ꯃꯥꯒꯤ ꯃꯇꯧ ꯎꯔꯨꯕꯗ ꯐꯣꯡꯗꯣꯛꯄꯗꯤ ꯉꯝꯖꯗꯦ꯫ ꯑꯗꯨꯗꯤ ꯊꯣꯏꯕꯤ, ꯃꯇꯥꯡ ꯆꯥꯕ ꯃꯇꯝꯗꯣ ꯑꯩ ꯉꯥꯏꯒꯦꯀꯣ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯖꯕ ꯋꯥꯗꯣ ꯅꯪꯅ ꯃꯨꯟꯅ ꯈꯟꯊꯔꯒ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨꯀꯣ꯫ ꯗꯥ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯈꯨꯝꯗꯣ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯑꯗꯨ ꯗꯥ ꯅꯤꯡꯊꯦꯝꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ, ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯏꯕꯤ ꯃꯌꯨꯝ ꯇꯝꯅ ꯆꯠꯈꯤ꯫ ꯊꯣꯏꯕꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯅꯤꯡꯊꯦꯝ ꯊꯃꯣꯏꯗ ꯑꯁꯨꯝ ꯁꯣꯟꯗꯨꯅ ꯂꯩꯍꯧꯏ꯫ ꯊꯣꯏ, ꯅꯪꯕꯨ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯕꯁꯦ ꯀꯔꯝꯕ ꯃꯇꯝꯗꯅꯣ ꯅꯪꯅ ꯈꯪꯕꯤꯒꯗꯕ? ꯑꯩꯗꯤ ꯋꯥꯔꯦ ꯃꯇꯝꯗꯣ ꯉꯥꯏꯕꯗ꯫ ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯅꯪꯒꯤ ꯅꯇꯧꯗꯨꯅ ꯑꯩꯕꯨ ꯑꯉꯥꯎꯕ ꯑꯣꯏꯍꯜꯂꯤ꯫ ꯊꯕꯥꯅ ꯍꯣꯏ ꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯅꯍꯥꯛꯁꯤ ꯄꯥꯈꯪ ꯁꯔꯤꯞ ꯐꯥꯕ ꯍꯥꯏꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯕꯨ ꯈꯪꯗ꯭ꯔꯕꯔꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯣꯠꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯅꯪꯅ ꯄꯥꯝꯖꯕ ꯅꯨꯡꯁꯤꯕ ꯂꯩꯔꯕꯗꯤ ꯍꯥꯏꯌꯨꯅꯤ ꯏꯃꯥꯗ꯫ ꯅꯪꯅ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯥꯗꯤꯅꯦ ꯈꯨꯠꯆꯥꯕꯤ ꯏꯃꯧ ꯍꯦꯛꯇ ꯊꯤꯔꯗꯕꯅꯤ꯫ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯅꯃꯥ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯑꯗꯨꯒꯅꯦ ꯏꯃꯥ ꯄꯥꯎ ꯌꯥꯝ ꯇꯥꯏ꯫ ꯅꯣꯏꯒꯤ ꯊꯣꯏꯕꯤ ꯍꯥꯏꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯅꯨꯄꯤꯗꯨꯗꯤ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯕ ꯈꯛ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯌꯦꯡꯉꯣꯏ, ꯅꯃꯥꯅ ꯃꯥꯟꯅꯕꯗꯤ ꯃꯆꯥ ꯐꯥꯎꯕ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯑꯉꯥꯡ ꯁꯥꯗꯅ ꯅꯃꯥ ꯑꯩꯁꯤ ꯑꯣꯠꯂꯤꯕꯅꯤ꯫ ꯍꯔꯤ ꯍꯔꯤ, ꯉꯝꯃꯤꯗꯀꯣ ꯏꯆꯥꯒꯤ ꯊꯃꯣꯏ ꯑꯁꯦ꯫ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩꯔꯣꯁꯤꯕꯨ ꯃꯄꯥ ꯂꯧꯗꯅ ꯏꯆꯥꯁꯤꯁꯨ ꯅꯨꯄꯤ ꯑꯃꯇ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯈꯣꯏꯃꯨꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯑꯣ ꯄꯂꯦꯝ ꯏꯃꯥ ꯁꯛꯂꯕꯤ, ꯉꯁꯤ ꯀꯧꯕ ꯀꯣꯔꯧ ꯑꯁꯤꯗ ꯄꯂꯦꯝ ꯏꯃꯥ ꯑꯣꯏꯕꯤꯅ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯂꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ? ꯅꯆꯥ ꯑꯣꯏꯕ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ
ꯅꯤꯡꯊꯦꯝ ꯈꯛꯀꯤꯗ ꯍꯥꯏꯕꯤꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯨ ꯏꯃꯥꯒꯤ ꯅꯆꯥꯒꯨꯝꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯉꯁꯤꯗꯤ ꯏꯃꯥ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯅꯆꯥ ꯈꯣꯏꯃꯨꯅ ꯈꯪꯖꯔꯤ. ꯑꯆꯥꯟꯕꯤꯔ ꯅꯥꯏꯕ ꯏꯃꯥ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯋꯥꯔꯧꯗꯕ ꯉꯝꯗꯦ ꯑꯩꯗꯤ. ꯏꯃꯥ ꯁꯛꯂꯕꯤ ꯅꯪꯒꯤ ꯅꯐꯝꯗ. ꯍꯌꯦꯡ ꯃꯥꯟꯕ, ꯅꯪꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥ? ꯑꯃ ꯉꯥꯡꯅꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯪꯅ ꯑꯃꯨꯛ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯕꯅꯤ. ꯅꯣꯏꯁꯤ ꯀꯃꯥꯏꯅ ꯉꯥꯡꯅꯗꯧꯔꯤꯕꯅꯣ ꯈꯪꯗꯦ. ꯀꯔꯤ ꯇꯤꯟꯗꯒꯤ ꯑꯣꯜꯂꯛꯄꯅꯣ? ꯂꯥꯏ ꯐꯠꯇꯕꯅ ꯑꯣꯜꯂꯛꯏꯔ ꯈꯪꯖꯗ꯭ꯔꯦ. ꯃꯥ, ꯅꯆꯥ ꯑꯩꯗꯤ ꯉꯥꯡꯗ꯭ꯔꯁꯨ ꯌꯥꯅꯤ. ꯃꯥꯡꯗ ꯂꯦꯞꯂꯤꯕ ꯄꯥꯈꯪ ꯆꯥꯎꯕ ꯅꯨꯄꯥ ꯊꯣꯛꯇꯕꯁꯤꯗ ꯑꯣꯏꯅ ꯉꯥꯡꯕꯤꯌꯨ. ꯅꯨꯡꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯁꯣꯏꯗ꯭ꯔꯕꯅꯤ. ꯃꯈꯥ ꯊꯪꯕꯒꯤ ꯈꯥꯕ ꯍꯥꯏꯕ꯭ꯔꯥ ꯈꯥꯕꯩ ꯍꯥꯏꯕ꯭ꯔꯥꯗꯨꯅ ꯊꯣꯏꯕꯤꯗꯣ ꯀꯣꯏꯂꯣꯝꯂꯣꯝꯃꯤ ꯍꯥꯏꯕ ꯄꯥꯎ ꯌꯥꯝ ꯇꯥꯏ. ꯑꯗꯨꯒ ꯑꯩꯕꯨꯗꯤ ꯁꯛ ꯐꯖꯕꯅꯤꯅ ꯂꯩꯔꯥꯡ ꯑꯃꯗ ꯐꯪꯗ꯭ꯔꯤ. ꯑꯩꯒꯤ ꯂꯩꯔꯥꯡꯗꯣ ꯂꯩꯁꯥꯠ ꯇꯝꯕ ꯌꯥꯈꯤꯔꯣꯏꯅ ꯏꯁꯣꯔꯅ ꯑꯊꯤꯡꯕ ꯊꯝꯗꯦ ꯍꯥꯏ. ꯃꯁꯤꯗꯅꯤ ꯑꯩꯅ ꯏꯁꯣꯔ ꯃꯥꯁꯨ ꯑꯉꯧꯕ ꯍꯥꯏꯔꯤꯁꯦ. ꯈꯪꯗꯦ. ꯏꯃꯥꯒꯤꯗꯤꯅꯦ ꯊꯣꯏꯕꯤꯗꯣ ꯏꯃꯥ ꯑꯣꯏꯕ ꯄꯥꯝꯗꯦ. ꯂꯥꯏꯔ ꯃꯆꯥ ꯄꯨꯄꯥꯡ ꯁꯨꯗꯕꯗꯤ ꯏꯃꯥꯗꯤ ꯏꯃꯥ ꯑꯣꯏꯕ ꯉꯝꯂꯣꯏ. ꯈꯣꯏꯃꯨ, ꯅꯪꯅ ꯐꯅꯕ ꯁꯤꯜ. ꯑꯁꯤꯒꯤ ꯃꯤꯔ ꯁꯥꯔ ꯈꯪꯗꯕꯁꯤꯗꯗꯤ ꯏꯃꯥ ꯋꯥꯒ ꯍꯥꯏꯖꯔꯔꯣꯏ. ꯅꯤꯡꯊꯦꯝꯅ ꯌꯥꯔꯦꯗ ꯏꯃꯥ ꯈꯔ ꯉꯥꯡꯂꯗꯤ. ꯏꯇꯥꯎ ꯂꯥꯛꯑꯣ, ꯑꯩꯒꯤ ꯀꯥꯗ ꯆꯪꯁꯤ. ꯏꯃꯥꯅ ꯉꯥꯡꯕ ꯁꯨꯝ ꯇꯥꯔꯗꯤ ꯅꯪ ꯌꯥꯔꯔꯣꯏ. ꯂꯥꯛꯑꯣ. ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯅ ꯈꯣꯏꯃꯨꯕꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯄꯨꯁꯤꯟꯈꯤ. ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯅꯤꯡꯗ꯭ꯔꯕꯅꯤꯀꯣ ꯏꯆꯥꯅ. ꯐꯩ, ꯊꯣꯏꯕꯤꯗꯤ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯈꯛ ꯉꯝꯂꯣꯏ. ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯗ ꯍꯧꯈꯤꯕꯅ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯄꯨꯝꯕ ꯊꯣꯏꯕꯤꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯆꯈꯤ. ꯊꯣꯏꯕꯤꯅꯁꯨ ꯅꯤꯡꯊꯦꯝꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯕꯨ ꯏꯀꯥꯏ ꯈꯨꯝꯅꯈꯤ. ꯊꯣꯏꯕꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯅꯤ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯝꯃꯤ. ꯊꯣꯏꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯥꯀꯜꯗꯒꯤ ꯈꯥꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯒ ꯂꯩꯔꯝꯃꯤ. ꯇꯣꯂꯦꯅ, ꯊꯣꯏꯕꯤ, ꯏꯇꯥꯎ ꯈꯥꯕꯅ ꯅꯪꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯗꯦ. ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯅꯪ ꯂꯧꯔꯗꯤ ꯂꯨꯅ ꯇꯧꯗꯣꯏꯅꯤꯗ. ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ, ꯀꯣꯟꯅ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ. ꯆꯥꯎꯕꯅ, ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨꯀꯣ. ꯅꯪꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯏꯇꯥꯎꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯤꯁꯤ. ꯅꯪꯒꯤꯁꯨ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨꯗꯅ ꯊꯣꯏꯕꯤ. ꯊꯣꯏꯕꯤ ꯃꯥꯁꯨ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯋꯥ ꯐꯣꯡꯗꯣꯔꯛꯏ. ꯑꯩꯒꯤ ꯋꯥ ꯉꯥꯡꯅꯕꯒꯤ ꯇꯟꯖꯥ ꯑꯄꯥꯝꯗ ꯍꯥꯏꯕꯒꯤ ꯃꯇꯝ ꯄꯤꯕꯤꯕꯒꯤ ꯊꯥꯒꯠꯆꯔꯤ. ꯑꯩꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯖꯩ. ꯑꯗꯨꯅ ꯀꯅꯥꯃꯇꯒꯤ ꯋꯥꯈꯜ ꯈꯟꯕꯒꯤ ꯃꯇꯝ ꯑꯩꯒꯤ ꯏꯐꯝꯗ ꯂꯩꯇꯦ. ꯃꯁꯤꯒꯤ ꯐꯤꯔꯦꯞ ꯑꯁꯤꯗꯒꯤ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯔꯔꯣই. ꯑꯗꯨꯅ ꯍꯟꯖꯤꯟ ꯑꯩꯕꯨ ꯑꯌꯦꯠꯄ ꯄꯤꯕꯤꯔꯅꯨ. ꯑꯩꯕꯨ ꯅꯆꯜꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯑꯩꯅꯗꯤ ꯅꯈꯣꯏꯕꯨ ꯏꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯃꯁꯤ ꯅꯠꯇꯅ ꯏꯐꯝꯗꯒꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯂꯩꯖꯗꯦ. ꯈꯥꯕꯅ, ꯊꯣꯏꯕꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ. ꯀꯩꯅꯣ ꯗꯥ ꯈꯥꯕ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯅꯤ. ꯗꯥ ꯈꯥꯕꯗꯤ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯕꯨꯡꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯩ. ꯑꯗꯨꯅ ꯅꯆꯟꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯑꯗꯨꯒ ꯅꯆꯟꯗꯤ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯆꯕꯤ, ꯄꯨꯄꯥꯡ ꯁꯨꯗꯕꯤꯅꯤ. ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯗꯥ ꯈꯥꯕꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯆꯜꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ. ꯊꯣꯏꯕꯤ, ꯅꯍꯥꯛ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯒꯅꯨ. ꯍꯟꯖꯤꯟ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯑꯗꯨꯛ ꯅꯥꯄꯜ ꯀꯥꯕ ꯍꯥꯏꯕꯗꯨꯅ ꯅꯪꯒꯤꯁꯦ. ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯜꯅꯤ ꯍꯥꯏꯅ ꯈꯟꯕ ꯈꯛ ꯉꯝꯂꯣꯏ. ꯗꯥ ꯈꯥꯕꯅ ꯂꯥꯟꯅ ꯈꯟꯕꯤꯔꯤ. ꯅꯆꯜ ꯑꯩꯅ ꯍꯥꯏꯕꯗꯤ. ꯌꯥꯔꯦ ꯂꯦꯞꯄꯣ, ꯃꯈꯥ ꯇꯥꯔꯅꯨ. ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯤ. ꯌꯥꯗꯕ ꯌꯥꯔꯣꯏ. ꯈꯥꯕ ꯑꯩꯅ ꯄꯥꯝꯈ꯭ꯔꯕ ꯄꯣꯠ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯅꯤꯡ ꯍꯟꯒꯗꯕ ꯈꯥꯕ ꯅꯠꯇꯦ. ꯃꯁꯤ ꯀꯥꯎꯒꯅꯨ. ꯈꯣꯏꯃꯨꯅ, ꯍꯣꯏ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯊꯧꯅꯥ ꯐꯕ ꯁꯥꯕ ꯍꯥꯏꯒꯗ꯭ꯔꯥ. ꯊꯧꯅꯥ ꯐꯕ ꯑꯁꯦꯡꯕ ꯊꯣꯏꯕꯤꯒꯤ ꯂꯦꯞꯀꯗꯕ ꯃꯤꯁꯛꯇꯣ ꯂꯥꯛꯏ. ꯐꯠꯇꯕ ꯃꯥꯟꯕ ꯅꯪꯅ ꯑꯩꯈꯣꯏ ꯂꯩꯁꯥꯕꯤꯁꯦ ꯂꯨꯝꯖꯤꯜꯂꯤ. ꯑꯃꯨꯛꯇ ꯍꯟꯗꯣꯛꯎ ꯀꯩꯗꯧꯔꯒꯦ? ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯕꯨ ꯈꯣꯏꯃꯨꯅ ꯏꯟꯊꯣꯛꯂꯝꯃꯤ. ꯈꯥꯕ ꯃꯃꯤꯠ ꯄꯩꯅ ꯈꯣꯏꯃꯨꯗ ꯌꯦꯡꯗꯨꯅ ꯈꯌꯥ ꯆꯦꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ. ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯍꯣ ꯀꯩꯅꯣ? ꯏꯇꯥꯎ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯏꯅꯤ ꯈꯪꯕꯤꯗ꯭ꯔꯕꯣ? ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯅꯤꯡꯊꯦꯝꯅ, ꯊꯣꯏ ꯂꯥꯛꯑꯣ, ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯔꯒꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ. ꯈꯥꯕꯅ, ꯍꯣꯏ ꯊꯣꯏ ꯀꯩꯗꯤ ꯀꯩꯅꯣ ꯍꯥ? ꯊꯣꯏꯕꯤꯁꯦ ꯑꯩ ꯈꯛꯀꯤ ꯈꯪꯉꯕ? ꯏꯇꯥꯎ, ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯅꯝ ꯍꯥꯗꯨꯅ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯗꯕꯅꯤ. ꯃꯁꯤꯗꯤ ꯊꯃꯣꯏꯒꯤ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯊꯃꯣꯏꯅꯤꯒꯤ ꯌꯥꯅꯕ ꯑꯗꯨꯕꯨꯅꯤ. ꯊꯃꯣꯏ ꯑꯃꯈꯛꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ. ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯅꯝ ꯍꯥꯗꯨꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛ. ꯑꯗꯨꯒ ꯊꯣꯏꯗꯤ ꯅꯤꯡꯊꯦꯝꯒꯤꯅꯤ. ꯃꯄꯣꯛꯁꯤꯗꯁꯨ ꯅꯠꯇꯦ. ꯃꯄꯣꯛ ꯈꯨꯗꯤꯡ ꯊꯣꯏꯗꯤ ꯅꯤꯡꯊꯦꯝ ꯈꯛꯇꯒꯤꯅꯤ. ꯊꯣꯏ ꯂꯩꯕ ꯃꯐꯝ ꯈꯨꯗꯤꯡ ꯅꯤꯡꯊꯦꯝ ꯑꯩꯁꯨ ꯂꯩꯒꯅꯤ. ꯃꯥꯒꯤꯗꯃꯛ ꯅꯤꯡꯊꯦꯝ ꯑꯩꯅ ꯄꯥꯝꯕꯣꯝ ꯇꯤꯡꯒꯅꯤ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯈꯣꯏꯃꯨ ꯊꯣꯏꯕꯤ ꯄꯨꯟꯅ ꯆꯠꯈꯤꯔꯝꯃꯤ. ꯈꯥꯕꯁꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯤ. ꯅꯪꯅ ꯉꯝꯂꯤ ꯅꯪꯒꯤ ꯑꯣꯏ. ꯑꯩꯅ ꯉꯝꯂꯤ ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯊꯣꯏꯕꯤꯗꯣ ꯑꯩꯒꯤ ꯑꯣꯏꯒꯅꯤ. ꯑꯁꯤ ꯈꯟꯗꯨꯅ ꯈꯥꯕ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯂꯣꯏꯁꯤꯡ ꯆꯠꯈꯤꯔꯝꯃꯤ. ꯈꯥꯕ ꯑꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯇꯧꯒꯦ ꯈꯟꯈꯤꯕꯗ ꯇꯧꯕ ꯉꯝꯕ, ꯂꯩꯀꯥꯏꯅ ꯃꯁꯛ ꯈꯪꯕ ꯑꯃꯗꯤ ꯀꯤ ꯍꯪꯒꯣꯏꯅ ꯆꯠꯄ ꯏꯃꯨꯡ ꯑꯣꯏꯕꯅ ꯉꯛꯆꯥꯎ ꯊꯦꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯁꯨ ꯈꯥꯕꯗꯒꯤ ꯇꯥꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯒꯤ ꯃꯄꯥꯗꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯃꯄꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯅꯤꯡꯊꯤꯅ ꯊꯝꯃꯝꯕ ꯑꯣꯏꯕꯅ
ꯊꯕꯥꯅ ꯅꯤꯡꯊꯦꯝꯕꯨ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯅꯤꯡꯊꯤꯅ ꯅꯥꯎꯀꯣꯜꯂꯝꯃꯤ꯫ ꯊꯣꯏꯕꯅ ꯏꯆꯦ ꯇꯥꯕ꯭ꯔꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯀꯩꯗꯧꯔꯒꯦ ꯊꯣꯏꯕ? ꯁꯨꯝ ꯀꯧꯕꯅꯤꯗ ꯏꯆꯦ ꯎꯗꯕꯗꯨꯗ꯫ ꯑꯗꯨ ꯏꯆꯦ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ, ꯁꯥꯎꯒꯗ꯭ꯔꯥ? ꯀꯩꯅꯣ ꯍꯪꯉꯣ, ꯁꯥꯎꯔꯣꯏꯌꯦ꯫ ꯑꯗꯨꯕ꯭ꯔꯣ ꯏꯕꯥꯏ ꯅꯤꯡꯊꯦꯝꯗꯣ ꯉꯁꯥꯏ ꯗꯥ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ? ꯍꯥ ꯊꯣꯏꯕ? ꯏꯁ ꯄꯥꯈꯠꯂꯤ ꯁꯦꯡꯕꯅꯤ꯫ ꯍꯣꯏ ꯏꯕꯥꯏ ꯅꯤꯡꯊꯦꯝꯗꯣ ꯑꯩꯒꯤ ꯏꯕꯥꯏ ꯑꯣꯏꯍꯟꯒꯗꯣꯏꯔꯥ ꯍꯪꯒꯦ ꯇꯧꯕ꯫ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ꯫ ꯑꯗꯨ ꯊꯣꯏꯕ ꯑꯩ ꯅꯪꯒꯤ ꯄꯥꯎ ꯌꯥꯝ ꯇꯥꯏꯀꯣ? ꯀꯩ ꯄꯥꯎꯅꯣ ꯏꯆꯦ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯅꯦ ꯑꯁꯪꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯌꯤꯡꯕꯤꯗꯣ ꯅꯪꯒ ꯈꯪꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ? ꯑꯗꯨ ꯊꯣꯏꯕ ꯑꯩꯈꯣꯏꯗꯤ ꯂꯝꯖꯥ ꯃꯆꯥꯅꯤ, ꯑꯗꯨꯅ ꯃꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯈꯛ ꯇꯧꯒꯅꯨ, ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯒꯗꯕ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯍꯣꯏꯕ ꯏꯆꯦ, ꯑꯩꯅ ꯀꯣꯏꯕꯒ ꯅꯠꯇꯦ, ꯃꯗꯨꯏ ꯅꯨꯄꯤꯗꯨꯅ ꯅꯝꯗꯅ ꯑꯩꯁꯦ ꯐꯥꯒꯦ ꯇꯧꯔꯤꯅꯤ ꯏꯆꯦ꯫ ꯑꯗꯨꯒꯅꯦ ꯃꯃꯥꯗꯨꯅꯁꯨ ꯑꯩ ꯎꯕꯗ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯣ ꯏꯌꯥꯕꯨ ꯀꯗꯥꯏꯗꯅꯣꯒ ꯇꯧꯔꯛꯏ꯫ ꯑꯌꯥꯕꯤꯅꯦ ꯏꯅꯦꯝꯕꯣꯛ ꯑꯣꯏꯗꯣꯏꯗꯣ꯫ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯧꯄꯥ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯁꯨ ꯅꯨꯡꯁꯤꯅꯕ, ꯑꯃꯅ ꯑꯃꯒꯤ ꯈꯟꯕ ꯅꯣꯡꯃꯒꯤ ꯍꯦꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ ꯃꯇꯝ ꯃꯥꯗꯤ ꯈꯥꯝꯕ ꯌꯥꯗ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯎꯖꯥꯎ ꯃꯈꯣꯡꯗ ꯐꯝꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯅꯤꯡꯊꯦꯝ? ꯁꯨꯝ ꯀꯧꯕꯅꯤ ꯅꯨꯡꯁꯤꯗꯅ꯫ ꯑꯗꯨ ꯗꯥ ꯅꯤꯡꯊꯦꯝ ꯀꯩ ꯂꯩꯒꯦ ꯎꯅꯁꯦ ꯍꯥꯏꯕꯕꯣ? ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯎꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ? ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯥꯏꯊꯣꯡꯗꯣ ꯑꯗꯨꯝ ꯎꯅꯤꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯅ ꯊꯣꯏ ꯏꯕꯥꯅꯤꯁꯦ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯤꯅꯣ? ꯉꯥꯏꯈꯣꯗ ꯃꯇꯝ ꯈꯔ ꯂꯩꯈꯤꯁꯤ ꯀꯩꯗꯧꯔꯒꯦ? ꯀꯨꯏꯅ ꯂꯩꯔꯒꯨꯝꯁꯦ ꯊꯣꯏ, ꯃꯣꯏꯒꯤ ꯊꯨꯝꯁꯨ ꯊꯨꯝꯗꯕ ꯈꯥꯕꯗꯣ ꯐꯔꯛ ꯌꯥꯝ ꯇꯥꯏ꯫ ꯑꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯩꯗꯧꯒꯦ ꯅꯪꯕꯣ? ꯑꯁ ꯗꯥ ꯅꯤꯡꯊꯦꯝ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯣꯏꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯗ ꯊꯃꯣꯏꯁꯤꯅꯗꯤ ꯆꯤꯡꯅꯒꯅꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯕꯗꯣ ꯄꯥꯝꯃꯤ, ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯅꯤꯡꯉꯤ꯫ ꯍꯣꯏꯕ ꯌꯥꯔꯦ, ꯃꯇꯝ ꯃꯥꯕꯨ ꯉꯥꯏꯕꯗ ꯑꯃꯨꯛ ꯃꯇꯝ ꯃꯥꯅ ꯌꯧꯔꯛꯂꯕꯗꯤ ꯑꯩꯁꯦ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯗꯕꯅꯤ꯫ ꯊꯣꯏ ꯀꯩ ꯍꯥꯏꯒꯦ ꯗꯥ ꯅꯤꯡꯊꯦꯝ? ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯆꯤꯟꯕꯥꯜꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯇꯥꯕ ꯐꯪꯉꯛꯇ꯭ꯔꯤꯌꯦ ꯊꯣꯏ꯫ ꯗꯥ ꯅꯤꯡꯊꯦꯝ ꯄꯨꯟꯁꯤ ꯑꯁꯤꯅ ꯗꯥ ꯅꯤꯡꯊꯦꯝꯒꯤꯅꯦ ꯍꯥꯏꯅ ꯃꯤꯌꯥꯝꯃꯥꯡꯗ ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯆꯦꯜꯁꯤꯅ ꯄꯦꯟꯅ ꯍꯥꯏꯖꯒꯤ꯫ ꯃꯇꯝꯗꯨ ꯐꯥꯎꯗꯤ ꯋꯥꯔꯕꯁꯨ ꯋꯥꯅ ꯉꯥꯏꯕꯤꯌꯨꯀꯣ꯫ ꯑꯗꯨꯕꯨ ꯅꯤꯡꯉꯣꯜ ꯑꯣꯏꯕꯒꯤ ꯊꯃꯣꯏ ꯑꯁꯤꯅꯗꯤ ꯆꯤꯡꯅꯗꯕ ꯉꯝꯗꯦ꯫ ꯂꯥꯏꯔ ꯃꯄꯣꯛꯇ ꯄꯣꯛꯄꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯑꯩꯕꯨ ꯏꯃꯥꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯒꯗ꯭ꯔꯥ? ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯀꯅꯥꯁꯨ ꯊꯤꯡꯕ ꯌꯥꯔꯣꯏ꯫ ꯑꯊꯤꯡꯕ ꯀꯌꯥ ꯂꯩꯔꯕꯁꯨ ꯑꯩꯗꯤ ꯊꯣꯏ ꯅꯪꯒꯤꯗꯃꯛ ꯄꯨꯟꯁꯤ ꯑꯁꯤꯃꯒꯤ ꯂꯦꯡꯗ꯭ꯔꯕ ꯎꯄꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯅꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯎꯄꯥꯜꯗ ꯇꯥꯡꯖꯕꯤ ꯎꯔꯤ ꯑꯣꯏꯍꯟꯒꯅꯤ꯫ ꯈꯣꯏꯃꯨꯅ ꯍꯨꯔꯥꯟꯕ ꯅꯪꯗꯤ ꯑꯩ ꯍꯧꯔꯝꯗꯕꯅꯤꯅꯦ ꯍꯥ? ꯅꯇꯨꯅ ꯌꯥꯔꯛꯇ꯭ꯔꯤꯀꯥꯟꯗꯅ ꯑꯩꯕꯨ ꯀꯣꯏꯍꯧꯕ, ꯅꯇꯨꯅ ꯌꯥꯔꯛꯑꯀꯥꯟꯗꯅ ꯅꯇꯣꯝꯇ ꯍꯨꯔꯥꯟ ꯆꯠꯄ꯫ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯃꯥꯟꯖ ꯁꯛꯍꯦꯟꯕ, ꯍꯨꯔꯥꯟꯕ ꯃꯥꯟꯕ ꯃꯩꯊꯥꯕ! ꯏꯃꯥꯟꯅꯕꯅꯤꯅ ꯀꯔꯤꯝ ꯀꯥꯟꯅꯗꯦ, ꯅꯨꯄꯤ ꯑꯃꯇ ꯁꯦꯝꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯈꯟꯕꯤꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯏꯃꯥꯟꯅꯕ ꯇꯤꯟꯅꯔꯨꯕꯒꯤ ꯃꯍꯩ ꯑꯣꯏꯅ ꯂꯩꯔꯥꯡ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ ꯈꯣꯏꯃꯨ ꯑꯣꯏꯔꯦ ꯑꯩꯗꯤ꯫ ꯑꯁ ꯏꯇꯥꯎ ꯌꯥꯔꯤꯗ, ꯂꯥꯛꯑꯣꯁꯤ ꯍꯜꯂꯁꯤ ꯃꯇꯝꯁꯨ ꯊꯦꯡꯉꯤ꯫ ꯊꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯅ ꯑꯌꯤꯡꯕꯤ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯩ ꯀꯧꯔꯤꯁꯤꯕꯣ? ꯍꯣ ꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕꯧ, ꯅꯁꯥꯕꯤ ꯑꯣꯏꯕꯤ ꯑꯩꯍꯥꯛꯅ ꯁꯥꯅꯧ ꯑꯣꯏꯕ ꯅꯪꯒꯤ ꯏꯈꯨꯠꯅ ꯊꯣꯡꯖꯕ ꯁꯔꯦꯡꯁꯦ ꯃꯍꯥꯎ ꯌꯦꯡꯍꯟꯅꯤꯡꯗꯨꯅ ꯀꯧꯖꯕꯅꯤ꯫ ꯑꯁ ꯀꯩꯅꯣ ꯑꯌꯤꯡꯕꯤ, ꯅꯔꯣꯜ ꯅꯔꯤꯒ ꯈꯪꯗꯦꯗ ꯑꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤꯅ ꯄꯥꯏꯔꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨ ꯂꯧꯗꯨꯅ ꯑꯁ ꯁꯤꯗꯤ ꯍꯥꯎꯅꯤꯍꯦ꯫ ꯑꯗꯣ ꯑꯌꯤꯡꯕꯤ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ, ꯊꯕꯛ ꯂꯩꯍꯧꯏ꯫ ꯑꯌꯥ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯥꯅꯤ, ꯑꯩ ꯍꯨꯟꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯦ꯫ ꯌꯦꯡꯉꯨꯅꯦ ꯄꯨꯔꯥ ꯕꯗꯃꯥꯁꯀꯤ ꯅꯨꯄꯥꯅꯦꯕ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯞꯇꯥ, ꯍꯞꯇꯥꯗꯒꯤ ꯊꯥ, ꯑꯁꯨꯝ ꯃꯇꯝꯗꯤ ꯂꯦꯞꯄ ꯂꯩꯇ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯑꯃꯅ ꯑꯃꯕꯨ ꯅꯣꯡꯃꯒꯤ ꯎꯅꯍꯧꯗ꯭ꯔꯕꯗꯤ ꯂꯩꯕ ꯉꯝꯅꯔꯝꯗꯦ꯫ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯀꯅꯥꯅ ꯇꯝꯕ ꯉꯝꯕ, ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗꯦ꯫ ꯂꯦꯞꯄ ꯂꯩꯇ ꯃꯇꯝ ꯃꯥꯗꯤ ꯉꯥꯏꯕ ꯀꯧꯕ ꯂꯩꯇꯅ ꯑꯗꯨꯃꯛ ꯍꯧꯈꯤꯔꯝꯃꯤ꯫ ꯈꯥꯕꯁꯨ ꯊꯣꯏꯕꯤꯒꯤ ꯑꯆꯦꯡꯕ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ ꯅꯨꯡꯁꯤꯕ ꯑꯇꯣꯞꯄ ꯀꯅꯥꯒꯤꯁꯨ ꯑꯣꯏꯍꯟꯅꯤꯡꯉꯝꯗꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯐꯠꯇꯕ, ꯑꯃꯒ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯤ꯫ ꯈꯥꯕꯁꯨ ꯃꯥꯅ ꯈꯟꯕ, ꯃꯥꯅ ꯅꯤꯡꯕ ꯊꯨꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯈꯥꯕ ꯑꯁꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯀꯥ ꯍꯦꯟꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯗ꯭ꯔꯕꯗꯤ ꯌꯥꯗꯕ, ꯅꯤꯡꯈꯤꯕ ꯍꯣꯡꯗꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯁꯣꯝꯗꯅ ꯊꯕ ꯃꯆꯥ ꯅꯤꯡꯊꯦꯝꯒ ꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯛꯄꯗ ꯊꯃꯣꯏ ꯄ꯭ꯔꯣꯛ ꯆꯥꯛꯄꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯆꯥ ꯅꯥꯏꯇꯣꯝ ꯄꯣꯛꯄ ꯑꯣꯏꯕꯅ, ꯃꯇꯤꯛ ꯆꯥꯕ ꯃꯃꯧ ꯄꯥꯝꯕꯅ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯈꯟꯈꯤꯗ꯭ꯔꯤ꯫ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯆꯥꯅ ꯂꯩꯔꯛꯄ ꯑꯁꯤꯗ
ꯊꯕꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥꯅ ꯀꯌꯥꯔꯛ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ? ꯑꯩ ꯊꯣꯏꯕꯤꯗꯨ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ, ꯄꯨ ꯄꯥꯡꯁꯨꯕꯤ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯄꯥꯝꯃꯤ ꯏꯃꯥꯗꯤ꯫ ꯀꯩꯅꯣ ꯏꯃꯥ, ꯅꯆꯥꯒꯤ ꯑꯄꯥꯝꯕꯗ ꯑꯊꯤꯡꯕ ꯄꯤꯕꯤꯒꯅꯨ꯫ ꯅꯆꯥꯅ ꯊꯣꯏꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯑꯩ ꯃꯥꯒ ꯂꯥꯛꯅꯕ ꯉꯝꯃꯣꯏ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯃꯥꯕꯨꯅꯦ ꯋꯥ ꯍꯥꯏꯍꯟꯒꯅꯨ ꯏꯕꯨꯡꯉꯣ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯣꯏꯒꯗꯕꯅꯤ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯒꯤ ꯃꯇꯤꯛ ꯆꯥꯕ ꯏꯃꯧ ꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯩꯅ ꯊꯤꯒꯅꯤ꯫ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯊꯣꯏꯕꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯏꯃꯥꯗꯤ ꯃꯥꯕꯨ ꯏꯃꯧ ꯑꯣꯏꯅ ꯈꯟꯕ ꯈꯛ ꯉꯝꯂꯣꯏ꯫ ꯑꯗꯨꯒ ꯅꯪꯁꯨ ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯈꯛ ꯂꯦꯞꯀꯦ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯊꯕꯥ ꯁꯥꯎꯅ ꯆꯠꯈꯤ꯫ ꯅꯤꯡꯊꯦꯝꯅ, ꯏꯃꯥ! ꯅꯤꯡꯊꯦꯝꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯥꯕꯅ, ꯏꯇꯥꯎ, ꯊꯣꯏꯕꯤꯁꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯑꯣꯏꯒꯅꯤ? ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯀꯩꯁꯨ ꯈꯪꯕꯤꯗꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯑꯐ ꯐꯠꯇ ꯀꯔꯤꯁꯨ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯃꯥꯅ ꯅꯤꯡꯊꯦꯝꯒ ꯂꯣꯏꯅꯕ ꯎꯕꯗ ꯑꯩ ꯂꯩꯕ ꯉꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕ ꯅꯨꯄꯥ ꯅꯠꯇꯕꯗꯧꯅ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯂꯦꯟꯅ, ꯏꯇꯥꯎ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ? ꯊꯣꯏꯕꯤꯗꯣ ꯏꯇꯥꯎꯒꯤ ꯁꯣꯏꯗꯅ ꯌꯥꯅꯕ ꯍꯥꯏꯒꯦ ꯑꯩꯈꯣꯏ꯫ ꯆꯥꯎꯕꯅ, ꯏꯇꯥꯎ ꯈꯥꯕ, ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯇꯥꯎꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯄꯥꯡꯒꯅꯤ꯫ ꯏꯇꯥꯎꯒꯤ ꯑꯄꯥꯝꯕ ꯊꯨꯡꯅꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯋꯥꯒꯅꯨ ꯏꯇꯥꯎ꯫ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯣꯏꯗꯕ ꯊꯣꯏꯕꯤꯗꯣ ꯑꯩꯒꯤꯗꯃꯛ ꯑꯣꯏꯅꯤꯡꯉꯤ, ꯄꯥꯝꯃꯤ, ꯅꯨꯡꯁꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅꯕ ꯎꯕꯗ ꯑꯩ ꯌꯦꯡꯕ ꯉꯝꯗꯦ꯫ ꯅꯨꯡꯁꯤꯕ ꯑꯁꯤꯅ ꯈꯝꯕꯜꯕꯨ ꯐꯠꯇꯕ ꯑꯣꯏꯍꯜꯂꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯊꯣꯏꯕꯤ ꯃꯥꯒꯤꯗꯃꯛ ꯐꯠꯇꯕ ꯃꯤꯁꯛ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯑꯗꯨꯅ ꯍꯦꯟꯈꯤꯗꯨꯅ ꯃꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯃꯇꯥꯡ ꯌꯥꯎꯏ꯫ ꯃꯗꯨꯃꯛ ꯈꯥꯕꯒꯤ ꯃꯐꯝꯗ ꯊꯣꯛꯂꯤ꯫ ꯈꯥꯕꯅ ꯊꯣꯏꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤ, ꯄꯥꯝꯃꯤ, ꯃꯍꯥꯛꯇꯒꯤ ꯑꯣꯏꯅꯤꯡꯉꯤ꯫ ꯑꯩꯅ ꯅꯨꯡꯁꯤꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯂꯣꯏꯅꯈꯤꯕ ꯃꯇꯝꯗ ꯀꯔꯝꯕ ꯊꯃꯣꯏꯅ ꯍꯔꯥꯎꯅ ꯌꯦꯡꯕ ꯉꯝꯒꯅꯤ? ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯅ ꯃꯤꯑꯣꯏ ꯈꯔꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯂꯝꯖꯤꯡꯕ, ꯈꯔ ꯑꯃꯅ ꯐꯠꯇꯕ ꯑꯣꯏꯈꯤꯕ꯫ ꯑꯗꯨꯕꯨ ꯈꯥꯕꯒꯤ ꯋꯥꯈꯜꯗꯤ ꯃꯥꯈꯛꯀꯤ ꯑꯄꯥꯝꯕꯅ ꯃꯤꯒꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯊꯨꯡꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯆꯥꯕ ꯃꯇꯝꯗ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯅ ꯃꯥꯒꯤꯗꯤ ꯑꯔꯣꯏꯕ ꯐꯤꯔꯦꯞ ꯑꯣꯏꯈꯤ꯫ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯅꯤꯡꯗ ꯊꯨꯡꯍꯟꯗꯨꯅ ꯂꯥꯛꯄꯅ ꯑꯄꯥꯝꯕ ꯑꯃ ꯐꯪꯂꯛꯇꯕ ꯃꯤꯀꯨꯞꯇ ꯐꯠꯇꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯕꯁꯨ ꯑꯄꯥꯝꯕꯗꯨ ꯐꯪꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯃꯅꯁꯨ ꯍꯦꯟꯗ ꯑꯃꯅꯁꯨ ꯇꯥꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯁꯨ ꯈꯪꯗꯕꯗꯤ ꯅꯠꯇꯦ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯂꯣꯏ ꯍꯥꯏꯕ꯫ ꯉꯁꯤꯁꯨ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯎꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ, ꯗꯥ ꯅꯤꯡꯊꯦꯝ, ꯀꯩ ꯍꯥꯏꯒꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯊꯣꯏ? ꯑꯁ, ꯀꯧꯈꯨꯝꯒꯗꯤ, ꯑꯗꯣ ꯑꯩꯁꯦ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯅꯤꯡꯕ꯫ ꯍꯩꯃꯥ, ꯑꯗꯨꯕꯨ ꯍꯥꯏꯒꯦ ꯍꯥꯏꯗ꯭ꯔꯁꯨ ꯀꯣꯛ ꯍꯥꯏꯕ ꯀꯩꯗꯧꯒꯦ? ꯑꯃꯨꯛ ꯀꯣꯏꯗ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ꯫ ꯗꯥ ꯅꯤꯡꯊꯦꯝ. ꯍꯩꯃꯥ, ꯊꯣꯏ, ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯍꯩꯃꯥ, ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯊꯣꯏ. ꯗꯥ ꯅꯤꯡꯊꯦꯝ, ꯑꯩꯁꯦ ꯏꯃꯥꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯝꯒꯗ꯭ꯔꯥ? ꯄꯨꯄꯥꯡ ꯁꯨꯗꯕꯤꯅꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯏꯃꯥꯅ ꯃꯃꯧ ꯑꯣꯏꯕ ꯀꯩꯁꯨ ꯄꯥꯝꯂꯝꯃꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯅ ꯗꯥ ꯅꯤꯡꯊꯦꯝ, ꯉꯜꯂꯤꯉꯩ ꯑꯩꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯨ꯫ ꯀꯩꯅꯣ ꯊꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯂꯩꯕ ꯄꯥꯝꯗꯦ ꯗꯥ ꯅꯤꯡꯊꯦꯝ꯫ ꯊꯣꯏ, ꯅꯨꯡꯁꯤꯕꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯡꯁꯤꯗꯕ, ꯍꯣꯡꯗꯣꯛꯎ ꯍꯥꯏꯕ ꯃꯇꯝꯗ ꯍꯦꯛꯇ ꯍꯣꯡꯗꯣꯛꯄ, ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯗꯤ ꯉꯝꯂꯣꯏ꯫ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯐꯥꯎꯕ ꯑꯩ ꯅꯪꯒꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯒꯅꯤ꯫ ꯑꯊꯤꯡꯕ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯩ ꯊꯣꯏꯒꯤꯗꯃꯛ ꯄꯥꯝꯕꯝ ꯇꯤꯡꯒꯅꯤ꯫ ꯑꯗꯨ ꯊꯣꯏ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯀꯦ? ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯑꯩꯅ ꯁꯨꯝ ꯈꯟꯕꯗꯣ ꯍꯥꯏꯕꯅꯤ꯫ ꯊꯣꯏ, ꯑꯩ ꯂꯦꯡꯗꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯪꯒꯤꯗꯃꯛ ꯂꯩꯒꯅꯤꯌꯦ꯫ ꯗꯥ ꯅꯤꯡꯊꯦꯝ, ꯑꯩꯕꯨ ꯄꯨꯟꯁꯤꯁꯤꯃꯒꯤ ꯃꯤꯔꯥꯏꯕꯤꯒꯅꯨꯀꯣ꯫ ꯄꯨꯟꯁꯤꯁꯤꯃꯒꯤꯗ ꯅꯠꯇꯦ, ꯃꯄꯣꯛ ꯃꯄꯣꯛ ꯈꯨꯗꯤꯡꯗ ꯑꯩꯅ ꯅꯪꯕꯨ ꯃꯤꯔꯥꯏꯔꯨꯏ꯫ ꯏꯃꯥꯅꯁꯨ ꯃꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯀꯩꯁꯨ ꯂꯩꯔꯨꯏ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯈꯤꯕꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯕꯥ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯍꯣ, ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯍꯣ, ꯀꯅꯥꯝꯇ ꯂꯩꯇꯕ꯭ꯔꯣ? ꯍꯣ, ꯇꯥꯔꯦ ꯇꯥꯔꯦ꯫ ꯀꯅꯥ ꯍꯪꯕꯤꯕ ꯑꯣꯏꯔꯕꯅꯣ? ꯑꯣ, ꯊꯣꯏꯕꯤ ꯍꯥꯏꯔꯤꯁꯦ ꯅꯪꯂꯥ? ꯍꯣꯏ ꯃꯥꯅꯦ ꯏꯃꯥ, ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ? ꯑꯩꯁꯦ ꯅꯪꯒ ꯋꯥꯔꯤ ꯑꯃꯨꯛꯇ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯀꯩ ꯑꯣꯏꯕꯤꯔꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯃꯥ, ꯀꯥꯈꯠꯄꯤꯔꯣ, ꯐꯤꯗꯥꯁꯤꯗ ꯐꯝꯕꯤꯌꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯐꯝꯕ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯒꯤ ꯋꯥꯁꯦ ꯅꯪ ꯂꯥꯟꯅ ꯂꯧꯒꯅꯨꯀꯣ꯫ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ, ꯅꯥꯏꯇꯣꯝ ꯌꯥꯎꯕ ꯑꯩꯒꯤ ꯏꯆꯥ, ꯈꯪꯂꯕ꯭ꯔꯥ? ꯏꯃꯥ, ꯅꯆꯥꯅ ꯏꯃꯥꯕꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯖꯍꯧꯗ꯭ꯔꯦ, ꯋꯥꯔꯧꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯊꯕꯥꯗ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯒꯦ ꯇꯧꯏ꯫ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯃꯆꯥꯅꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯏꯃꯧꯗꯤ ꯑꯩꯅ ꯃꯇꯤꯛ ꯆꯥꯕꯤ ꯊꯤꯒꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯅꯤꯡꯊꯦꯝꯒ ꯅꯪꯒ ꯎꯅꯕ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯋꯥꯈꯜ ꯊꯥꯗꯣꯛ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯥꯛꯃꯦ ꯍꯥꯏꯕꯁꯤ ꯏꯆꯥꯗ ꯈꯪꯍꯟꯕ ꯌꯥꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯊꯣꯏꯕꯤꯗ ꯍꯟꯅ ꯌꯦꯡꯉꯝꯗꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯣꯏꯕꯁꯨ ꯊꯕꯛ ꯆꯠꯇꯕ ꯅꯨꯃꯤꯠ ꯑꯣꯏꯕꯅ
ꯍꯤꯡꯒꯣꯜ ꯁꯨꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯥꯔꯛꯄ ꯃꯇꯥꯡ ꯑꯣꯏꯕꯒꯤ ꯃꯆꯦꯒ ꯊꯕꯥꯒꯒꯤ ꯋꯥꯔꯤ ꯇꯥꯔꯝꯃꯤ꯫ ꯃꯆꯦꯅ ꯆꯠꯈ꯭ꯔꯤꯕ ꯊꯕꯥꯕꯨ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯍꯥꯏꯉꯝ ꯇꯧꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯊꯣꯏꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯆꯦ, ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯂꯥꯛꯑꯝꯃꯤꯗꯨꯕꯣ?" ꯊꯣꯏꯕꯤ ꯃꯪꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯧꯄꯥꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯀꯅꯥꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯊꯕꯛꯇꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ?" "ꯍꯣꯏ ꯏꯆꯦ, ꯂꯣꯏꯁꯤꯜꯂꯤ." "ꯍꯣꯏ ꯐꯔꯦ, ꯋꯥꯔꯝꯂꯅꯤ, ꯈꯣꯡ ꯈꯨꯠ ꯆꯥꯝꯊꯣꯛꯂꯨꯔꯣ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ꯫ ꯏꯆꯦꯁꯨ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ, ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯂꯗꯕꯅꯤ꯫ ꯏꯄ꯭ꯋꯥꯕꯨ ꯀꯔꯤ ꯃꯊꯦꯜ ꯆꯥꯅꯤꯡꯒꯦ?" "ꯏꯆꯦ, ꯑꯩꯒꯤꯗꯤ ꯏꯆꯦꯅ ꯁꯤꯅ ꯐꯔꯦ ꯍꯥꯏꯕꯗꯨ ꯌꯥꯔꯦ꯫ ꯑꯗꯨ ꯏꯆꯦ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕ꯭ꯔꯣ? ꯅꯅꯥꯎꯄꯤ ꯄꯨꯁꯤꯜꯂꯛꯑꯣꯔꯣ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥ ꯍꯤꯒꯠꯂꯤ ꯊꯣꯏꯕ꯫ "ꯍꯩꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ, ꯏꯆꯦ ꯀꯩꯁꯨ ꯋꯥꯗꯤꯌꯦ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯤꯡꯕꯤꯅ "ꯍꯣꯗꯥ ꯊꯣꯏꯕ, ꯅꯣꯡꯃꯇꯁꯨ ꯎꯅꯁꯦ ꯍꯥꯏꯔꯛꯇꯦ꯫ ꯅꯨꯄꯤ ꯑꯩꯅꯇ ꯎꯅꯁꯦꯅ ꯍꯧꯗꯨꯅꯇ ꯂꯩꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯀꯣꯏꯔꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯅ ꯑꯩꯁꯦ ꯀꯣꯏꯔꯤꯔꯥ ꯍꯥꯏꯕꯅꯤ? ꯅꯆꯤꯟꯗꯣ ꯈꯨꯝꯃꯣ, ꯌꯥꯝ ꯊꯨꯅ ꯈꯨꯝꯃꯣ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯗꯤ." ꯊꯣꯏꯕꯅ "ꯑꯁ, ꯃꯁꯤ ꯅꯨꯄꯤꯁꯤꯒꯤ ꯍꯧꯅꯕꯤ ꯏꯁꯧꯁꯦ ꯇꯧꯔꯤ꯫ ꯂꯤꯟ ꯑꯃꯣꯝꯗꯧꯅ ꯈꯣ ꯍꯦꯛꯇ ꯀꯥꯝꯕꯗꯅꯤ꯫ ꯕꯦꯝꯃ, ꯅꯪ ꯑꯃ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤꯍꯦ." "ꯑꯣ, ꯑꯩꯁꯦ ꯂꯤꯟ ꯑꯃꯣꯝꯒ ꯑꯃꯨꯛ ꯆꯥꯡꯗꯝꯅꯔꯛꯏꯕ ꯍꯥꯏꯗꯨꯔꯣ ꯅꯪꯒꯤꯁꯦ? ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯂꯤꯟ ꯑꯃꯣꯝ ꯑꯩꯅ ꯆꯤꯛꯂꯛꯄ ꯇꯥꯔꯦꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯊꯣꯏꯕꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯌꯤꯡꯕꯤ ꯃꯉꯥꯎꯊꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯑꯣꯏꯕꯅ ꯃꯃꯥ ꯃꯄꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ꯫ "ꯍꯩꯃ, ꯃꯁꯤ ꯅꯨꯄꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯍꯣꯏ ꯌꯥꯔꯦ ꯃꯤ, ꯐꯥꯒꯤ ꯇꯧꯕꯅꯦ ꯍꯥꯏꯕꯅꯤ꯫ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ? ꯃꯤꯅ ꯎꯔꯗꯤ ꯑꯩꯁꯦ ꯅꯪꯅ ꯉꯝꯕ ꯃꯥꯜꯂꯣꯏꯗ꯭ꯔꯣ? ꯑꯄꯪꯕꯤꯁꯤꯗꯤ." "ꯍꯧꯔꯛꯀꯅꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯈꯪꯉꯕ?" "ꯍꯣꯏ, ꯈꯪꯖꯔꯤ ꯁꯅꯥ ꯏꯕꯦꯝꯃ, ꯅꯅꯥꯏ ꯑꯩ ꯈꯪꯖꯔꯤ." "ꯑꯗꯨꯅꯦꯕ." ꯊꯣꯏꯕꯤ ꯇꯞ ꯇꯞꯅ "ꯑꯌꯤꯡꯕꯤ, ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯐꯅꯤ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯄꯨꯟꯁꯤꯁꯦ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇ, ꯄꯨꯄꯥꯡ ꯁꯨꯗꯕ ꯃꯆꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯋꯥꯕ ꯊꯦꯡꯅꯒꯅꯤ, ꯃꯥꯌꯣꯛꯅꯒꯅꯤ ꯍꯥꯏꯕ ꯈꯪꯅ ꯂꯦꯞꯄ ꯌꯥꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯅꯤꯡꯉꯛꯇꯕ ꯃꯇꯥꯡꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯆꯦꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯑꯋꯥꯕ ꯀꯌꯥꯕꯨ ꯇꯨꯡꯑꯣꯏꯅꯔꯝꯗꯨꯅ ꯃꯧꯄ꯭ꯋꯥ ꯑꯩꯒꯤꯗꯃꯛ ꯑꯋꯥꯕ ꯀꯌꯥ ꯂꯣꯠꯁꯤꯜꯂꯒ ꯃꯥꯏꯊꯣꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯒꯤꯗꯃꯛ ꯂꯩꯔꯤꯕ ꯏꯆꯦꯁꯦ ꯅꯪꯅꯁꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ." "ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯪꯒꯤ ꯏꯃꯥ ꯁꯛꯂꯕꯤ ꯏꯆꯦꯗꯤ ꯑꯩꯒꯤꯁꯨ ꯏꯃꯥ ꯁꯛꯄꯤꯅꯤ." "ꯑꯗꯣ ꯏꯆꯦꯒꯤ ꯂꯥꯏꯕꯛꯇ ꯈꯨꯗꯣꯡꯊꯤꯕ, ꯑꯋꯥꯕ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯅ ꯌꯥꯝꯅ ꯋꯥꯖꯩ꯫ ꯏꯁꯣꯔ ꯃꯥꯒꯤ ꯃꯐꯝꯗ ꯏꯆꯦꯕꯨ ꯇꯦꯛꯇ ꯀꯥꯏꯗꯕ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯤꯖꯔꯤꯕꯅꯤ." "ꯌꯥꯔꯦꯁꯦ ꯗꯥ ꯊꯣꯏꯕ, ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯟꯊꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯏꯆꯦꯗꯣ ꯀꯩꯝ ꯇꯧꯔꯨꯏ, ꯌꯥꯔꯦꯁꯦ ꯌꯨꯝ ꯍꯟꯅꯕ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯌꯨꯝ ꯃꯥꯏꯀꯩ ꯇꯝꯂꯛꯂꯤ꯫ ꯈꯣꯏꯃꯨ ꯑꯃꯗꯤ ꯅꯤꯡꯊꯦꯝꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯎꯅꯕ ꯐꯪꯉꯛꯇꯕ, ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯛꯇꯕ ꯀꯨꯝꯖꯥ ꯃꯁꯤꯡ ꯌꯥꯝꯂꯛꯂꯤ꯫ ꯅꯤꯡꯊꯦꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ "ꯈꯣꯏꯃꯨ, ꯀꯩꯒꯤꯅꯣ ꯊꯣꯏꯅ ꯑꯁꯨꯝꯅ ꯇꯧꯔꯤꯁꯦ? ꯀꯅꯥꯅ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯛꯄꯖꯥꯠꯅꯣ? ꯏꯇꯥꯎ, ꯑꯩꯅ ꯁꯨꯝ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯆꯨꯝꯕ ꯆꯨꯝꯗꯕꯗꯤ ꯑꯩ ꯈꯪꯗꯦ꯫ ꯀꯩꯅꯣ ꯏꯇꯥꯎꯅ ꯆꯤꯡꯅꯔꯤꯁꯦ? ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ." "ꯑꯗꯨꯕꯨꯔꯣ ꯏꯇꯥꯎ, ꯏꯃꯥ ꯊꯕꯥꯗꯣ ꯅꯣꯡꯃ ꯊꯣꯏꯕꯤ ꯍꯣꯏꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯑꯩꯉꯣꯟda ꯇꯝꯂꯛꯄꯅꯤ꯫ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯅꯤ ꯊꯣꯏꯕꯤꯒꯤ ꯏꯇꯥꯎꯒ ꯎꯅꯔꯛꯇ꯭ꯔꯤꯕꯁꯤ꯫ ꯑꯩꯁꯨ ꯍꯥꯏꯒꯦ ꯇꯧꯔꯒ ꯑꯗꯨꯝ ꯀꯥꯎꯔꯨꯔꯦ꯫ ꯏꯃꯥꯅ ꯈꯜꯂꯤꯁꯤ ꯀꯩꯅꯣ? ꯃꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯁꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅꯗꯤ ꯊꯣꯏꯅꯗꯕ ꯀꯅꯥꯕꯨꯁꯨ ꯍꯟꯅ ꯌꯦꯡꯂꯣꯏ꯫ ꯀꯔꯤꯒꯤ ꯈꯪꯂꯣꯏ ꯃꯆꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤꯕꯨ?" ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯊꯃꯣꯏ ꯀꯟꯕꯤ ꯃꯃꯥ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯈ꯭ꯔꯦ ꯊꯕꯥ꯫ "ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯅꯤꯡꯊꯦꯝ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯦ? ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ? ꯂꯥꯛꯑꯣ, ꯆꯥꯛ ꯈꯔ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ." "ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯀꯔꯤꯝꯇ ꯇꯥꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ? ꯅꯥꯒ ꯄꯪꯂꯕ꯭ꯔꯥ ꯏꯆꯥꯕꯣ?" ꯅꯤꯡꯊꯦꯝ ꯇꯞꯅ "ꯏꯃꯥ, ꯀꯩꯒꯤꯅꯣ ꯅꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯏꯃꯥꯅ ꯂꯦꯞꯄꯤꯔꯤꯁꯦ?" ꯊꯕꯥ ꯈꯪꯁꯤꯟꯅꯗ "ꯀꯩꯗꯧꯔꯒꯦ ꯏꯆꯥꯅ ꯉꯁꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯣ? ꯏꯃꯥ ꯀꯔꯤꯁꯨ ꯇꯧꯗꯦ꯫ ꯂꯥꯛꯑꯣꯁꯤ, ꯆꯥꯛꯁꯤ ꯈꯔ ꯆꯥꯊꯣꯛꯑꯁꯤ ꯂꯥꯛꯑꯣ꯫ ꯏꯆꯥꯕꯨ ꯍꯛꯆꯥꯡꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ?" "ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ. ꯏꯃꯥ ꯆꯥꯊꯣꯛꯄꯤꯔꯨꯔꯣ, ꯅꯆꯥ ꯆꯥꯅꯤꯡꯗ꯭ꯔꯤ." "ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥꯒꯤ ꯐꯤꯔꯦꯞ ꯍꯣꯡꯂꯣꯏ ꯍꯥꯏꯕ ꯁꯤꯃꯇꯪꯗꯤ ꯈꯪꯕꯤꯌꯨꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯦꯝ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ꯫ ꯊꯕꯥꯁꯨ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯇꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅ ꯑꯣꯏꯒꯗ꯭ꯔꯥ, ꯑꯍꯦꯟꯕ ꯍꯥꯏꯕ ꯑꯁꯤ ꯇꯝꯃꯛꯃꯤꯍꯧꯔꯨꯕꯅ ꯃꯆꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯇꯧ ꯑꯁꯤꯕꯨ ꯎꯅ ꯎꯁꯤꯟꯅꯈꯤꯗ꯭ꯔꯦ ꯊꯕꯥ꯫ ꯁꯣꯝꯗꯁꯨ ꯈꯥꯕ ꯊꯣꯏꯕꯤꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯌꯥꯏ ꯑꯀꯟꯕꯅꯤ꯫ ꯑꯐꯕ ꯀꯔꯤꯅꯣ, ꯐꯠꯇꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯥꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯊꯣꯏꯕꯤꯕꯨ ꯊꯣꯛꯂꯛꯄ ꯊꯣꯏꯕꯤꯒꯤ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯐꯪꯕꯗ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗ ꯂꯩꯔꯝꯃꯤ꯫ ꯑꯍꯣꯡꯕ ꯅꯥꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜ ꯑꯃꯗꯤ ꯈꯥꯕꯒꯤ ꯋꯥꯈꯜ ꯑꯅꯤꯁꯤꯗꯤ ꯑꯍꯣꯡꯕ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ
ꯉꯁꯤꯗꯤ ꯊꯣꯏꯕꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯃꯗꯣꯝ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯂꯝꯕꯤ ꯑꯁꯤꯗ ꯃꯤ ꯄꯥꯛꯅ ꯆꯠꯂꯝꯗꯦ꯫ ꯃꯥꯡꯗ ꯀꯅꯥ ꯇꯨꯡꯗ ꯀꯅꯥ ꯂꯩ ꯍꯥꯏꯕ ꯈꯪꯗꯅ ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯂꯝꯕꯤ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯇꯝ ꯀꯨꯏꯅ ꯊꯣꯏꯕꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯕ ꯈꯥꯕꯅ "ꯊꯣꯏꯕꯤ, ꯀꯥꯏꯗ ꯆꯠꯀꯦ ꯍꯥꯏꯕꯅꯣ?" ꯊꯣꯏꯕꯤ ꯏꯈꯪ ꯈꯪꯅ "ꯀꯅꯥ ꯅꯠꯇꯦ, ꯗꯥ ꯈꯥꯕ, ꯑꯩ ꯀꯩꯊꯦꯜ ꯐꯥꯎꯕꯗ ꯆꯠꯀꯗꯧꯕꯅꯤ꯫ ꯗꯥ ꯈꯥꯕꯗꯤ ꯀꯥꯏꯗ ꯆꯠꯀꯗꯕꯅꯣ?" "ꯑꯩꯗꯤ ꯀꯩꯁꯨ ꯆꯠꯂꯣꯏꯗ, ꯅꯪꯕꯨ ꯊꯣꯛꯂꯛꯄꯁꯨ ꯉꯥꯏꯔꯝꯕꯅꯤ." "ꯑꯩꯗꯤ ꯀꯩꯒꯤꯅꯣ ꯗꯥ ꯈꯥꯕ?" "ꯊꯣꯏꯕꯤ, ꯈꯪꯁꯤꯟꯅꯔꯣꯏ ꯍꯥꯏꯅ ꯈꯪꯗ꯭ꯔꯕ, ꯎꯔꯔꯣꯏ ꯍꯥꯏꯅ ꯎꯗ꯭ꯔꯕ, ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯇꯥꯗ꯭ꯔꯕꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯊꯕꯛꯅ ꯎꯠꯄ ꯇꯥꯔꯦ꯫ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ ꯊꯣꯏꯕꯤ꯫ ꯍꯥꯏꯖꯩ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯄꯣꯡꯕ ꯅꯪꯒꯤ ꯅꯑꯣꯡꯗꯨꯅ ꯍꯦꯟꯅ ꯑꯩꯒꯤ ꯊꯧꯅꯥ ꯑꯣꯏꯍꯜꯂꯦ ꯊꯣꯏꯕꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯕꯅ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯛꯂꯝꯃꯤ꯫ "ꯊꯥꯗꯣ ꯗꯥ ꯈꯥꯕ, ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯣ!" ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯤꯡꯊꯦꯝꯅ ꯈꯥꯕꯒꯤ ꯈꯨꯠ ꯐꯥꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯊꯣꯏꯒꯤ ꯃꯇꯨ ꯅꯥꯝꯕ ꯁꯣꯛꯄ ꯍꯥꯏꯕꯁꯦ ꯅꯤꯡꯊꯦꯝ ꯑꯩꯕꯨ ꯁꯤꯡꯅꯕꯅꯤ꯫ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡ ꯑꯗꯣ ꯑꯩꯒꯤ ꯍꯥꯏꯕ ꯄꯣꯠꯇ ꯃꯃꯜ ꯂꯩꯇꯅ ꯁꯣꯛꯄ ꯄꯥꯏꯕ ꯌꯥꯔꯣꯏ꯫ ꯊꯥꯗꯣ ꯈꯥꯕ." "ꯑꯩꯒꯤ ꯑꯣꯏꯒꯦ ꯅꯤꯡꯈꯤꯕ ꯈꯨꯗꯤꯡ ꯉꯁꯤ ꯐꯥꯎꯕ ꯈꯥꯕꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯆꯦꯟꯒꯗꯕ ꯅꯠꯇꯦ ꯅꯤꯡꯊꯦꯝ." ꯑꯁꯨꯝꯅ ꯈꯥꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯅꯤ ꯐꯨꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯅꯁꯨ ꯍꯦꯟꯗꯦ, ꯑꯃꯅꯁꯨ ꯇꯥꯗꯦ꯫ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯊꯣꯏꯕꯤꯁꯨ ꯃꯤ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ, ꯃꯤ ꯈꯔ ꯆꯦꯟꯁꯤꯟꯅꯔꯛꯇꯨꯅ ꯈꯥꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯄꯤꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯃꯆꯥ ꯉꯥꯛꯇ ꯑꯣꯏꯕꯅ ꯅꯤꯡꯊꯦꯝ ꯈꯥꯕ ꯑꯅꯤ ꯑꯁꯤ ꯋꯥꯈꯜ ꯇꯥꯅꯕ ꯍꯥꯏꯔꯕ ꯃꯇꯨꯡ ꯃꯌꯨꯝꯗ ꯆꯠꯈꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯤꯡꯊꯦꯝꯅ "ꯏꯇꯥꯎ ꯈꯥꯕ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯗ ꯏꯇꯥꯎꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯏꯇꯥꯎꯅ ꯊꯣꯏꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯖꯩ꯫ ꯃꯗꯨꯗ ꯏꯇꯥꯎꯒꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯃꯄꯣꯛ ꯈꯨꯗꯤꯡꯗꯁꯨ ꯊꯣꯏꯒꯤꯗꯃꯛ ꯑꯩ ꯂꯩꯒꯅꯤ꯫ ꯀꯅꯥꯅꯁꯨ ꯃꯥꯒꯤꯗꯃꯛ ꯂꯩꯍꯜꯂꯣꯏ꯫ ꯂꯩꯕꯒꯤ ꯑꯌꯥꯕꯁꯨ ꯑꯩꯅ ꯄꯤꯔꯣꯏ꯫ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ, ꯊꯣꯏꯒꯤꯗꯃꯛ ꯅꯤꯡꯊꯦꯝꯅ ꯂꯩꯒꯅꯤ꯫ ꯃꯥꯅ ꯂꯦꯝꯂꯩ ꯑꯣꯏꯔꯕꯁꯨ ꯑꯣꯏꯒꯅꯤ ꯑꯩꯅ ꯂꯥꯏꯖ, ꯑꯣꯏꯈ꯭ꯔꯕꯁꯨ ꯎꯔꯤ, ꯑꯣꯏꯒꯅꯤ ꯑꯩꯅ ꯎꯄꯥꯜ꯫ ꯄ꯭ꯔꯤꯊꯤꯕꯤ ꯃꯥꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯃꯥ ꯑꯩ ꯂꯥꯞꯅꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯗꯤ ꯃꯥꯒ ꯅꯛꯅꯕꯒꯤ ꯄꯥꯝꯕꯩ ꯊꯤꯒꯅꯤ꯫ ꯊꯋꯥꯏꯁꯤ ꯊꯥꯔꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇꯅ ꯀꯠꯊꯣꯛꯀꯅꯤ." ꯈꯥꯕꯅ "ꯅꯤꯡꯊꯦꯝ, ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯃꯃꯥꯡꯉꯩ ꯑꯩꯅ ꯅꯈꯣꯏꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯇꯥꯎꯅꯤ ꯍꯥꯏꯅ ꯈꯟꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎ ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯕꯁꯤ ꯎꯕꯗ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯥꯕꯨ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯊꯣꯏꯕꯤꯒꯤ ꯃꯇꯤꯛ ꯆꯥꯕ ꯅꯨꯄꯥꯗꯤ ꯏꯇꯥꯎ ꯅꯤꯡꯊꯦꯝ ꯅꯍꯥꯛꯅꯤ꯫ ꯃꯃꯥꯡꯉꯩ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯅꯗꯨꯅ ꯉꯁꯤꯗꯒꯤꯗꯤ ꯅꯨꯡꯁꯤꯅꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯔꯁꯤ꯫ ꯊꯣꯏꯕꯤ, ꯉꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯩꯅ ꯏꯆꯜꯅꯤ ꯍꯥꯏꯅ ꯈꯜꯂꯕꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯩꯁꯨ ꯆꯠꯈ꯭ꯔꯒꯦ꯫ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨꯗꯤ ꯂꯨꯅ ꯇꯧꯕꯤꯔꯧꯀꯣ." "ꯗꯥ ꯅꯤꯡꯊꯦꯝ, ꯀꯌꯥꯝ ꯁꯣꯛꯀꯦ?" "ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯁꯣꯛꯇꯦ꯫ ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯒꯦ." ꯑꯁꯨꯝ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯥꯁꯨ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯑꯁꯤꯅ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯑꯅꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅ ꯃꯥꯕꯨ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯀꯧꯉꯥꯡ ꯇꯧꯗꯕ ꯑꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯑꯍꯦꯟꯕ ꯄꯥꯝꯂꯤꯕ? ꯃꯆꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯀꯔꯤꯒꯤ ꯑꯩꯅ ꯂꯦꯞꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯍꯦꯟꯅ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯊꯕꯥ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯕꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯍꯥꯛꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯃꯆꯥꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇꯒꯤ ꯇꯥꯝꯅ ꯂꯩꯍꯟꯕꯒꯨꯝ ꯐꯥꯎꯔꯝꯃꯤ꯫ ꯊꯕꯥꯅ "ꯅꯤꯡꯊꯦꯝ, ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯅꯪꯕꯨ ꯇꯥꯕ꯭ꯔꯥ ꯏꯃꯥꯅ ꯀꯧꯔꯤꯕꯁꯤꯕꯣ?" "ꯀꯩꯗꯧꯔꯦ ꯏꯃꯥ? ꯍꯥꯏꯕꯤꯌꯨ ꯅꯆꯥꯗ ꯍꯥꯏꯅꯤꯡꯕꯗꯣ." "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥ ꯏꯆꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯏꯃꯥꯒꯤ ꯏꯔꯥꯜ ꯑꯁꯦ ꯏꯆꯥꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏ ꯑꯍꯦꯟꯒꯤ ꯂꯝꯖꯦꯟꯗ ꯏꯃꯥꯁꯨ ꯌꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕꯅꯤ ꯍꯥꯏꯕ ꯏꯃꯥ ꯀꯥꯎꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯆꯥꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯀꯞꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ "ꯏꯃꯥ, ꯑꯄꯪꯕ ꯅꯆꯥꯒꯤ ꯏꯐꯝꯗ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯣ? ꯏꯃꯥ ꯂꯥꯟꯗꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯐꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯅꯆꯥ ꯈꯪꯖꯩ꯫ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕꯁꯨ, ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯄꯨꯄꯥꯡ ꯁꯨꯗꯕꯤ ꯑꯣꯏꯅ ꯎꯔꯕꯁꯨ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯊꯣꯏꯅ ꯄꯨꯝꯅꯃꯛꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯃꯄꯨꯗꯤ ꯃꯥꯅꯤ꯫ ꯃꯤꯑꯣꯏꯕ ꯀꯅꯥꯁꯨ ꯄꯨꯕꯥꯡ ꯁꯨꯕ ꯅꯠꯇꯦ ꯏꯃꯥ." "ꯌꯥꯔꯦ ꯏꯃꯥꯒꯤ ꯅꯤꯡꯊꯦꯝ, ꯃꯈꯥ ꯇꯥꯔꯒꯅꯨ꯫ ꯏꯃꯥꯕꯨ ꯍꯦꯟꯅ ꯏꯀꯥꯏꯕ ꯄꯤꯔꯒꯅꯨ꯫ ꯊꯣꯏꯕꯤꯗꯤ ꯏꯃꯧ ꯅꯠꯇꯤꯌꯦ, ꯏꯆꯥꯅꯤ, ꯏꯆꯥ꯫ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯅꯕ ꯏꯃꯥꯅ ꯁꯤꯜꯂꯅꯤ." ꯃꯇꯝꯒꯤ ꯈꯣꯡꯆꯠ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯁꯨ ꯌꯥꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯤ꯫ ꯊꯕꯥꯅꯁꯨ ꯊꯣꯏꯕꯤꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅ ꯃꯆꯥꯗꯧꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯇꯧꯔꯝꯃꯤ꯫ "ꯊꯣꯏꯕꯤ, ꯊꯣꯏꯕꯤ, ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯨ ꯏꯃꯥꯅ ꯀꯧꯔꯤꯁꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ?" "ꯇꯥꯏꯌꯦ ꯏꯃꯥ, ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯂꯝꯕꯅꯤ ꯏꯃꯥ." "ꯍꯣ ꯑꯗꯨꯕꯨꯔꯣ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯤ ꯏꯃꯥꯒ ꯀꯩꯊꯦꯜꯗ ꯆꯠꯂꯨꯁꯤ꯫ ꯏꯃꯥꯅ ꯏꯃꯧꯒꯤ ꯑꯄꯥꯝꯕ ꯈꯟꯗꯨꯅ ꯂꯩꯕꯤꯗꯣꯏꯅꯤ꯫
ꯏꯃꯧꯕꯨ ꯀꯔꯤ ꯄꯥꯝꯒꯦꯅꯦ? ꯌꯥꯔꯅꯤꯗ ꯏꯃꯥ, ꯑꯩ ꯀꯩꯝ ꯄꯥꯝꯗꯤꯌꯦ. ꯌꯥꯔꯣꯏ. ꯏꯃꯥꯅꯅꯦ ꯏꯃꯧꯒꯤ ꯑꯄꯥꯝꯕ ꯂꯣꯏꯅ ꯂꯩꯗꯣꯏꯅꯤ. ꯉꯁꯤ ꯐꯥꯎꯕ ꯏꯃꯥꯅ ꯏꯃꯧꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯊꯝꯕꯤꯗ꯭ꯔꯤ. ꯑꯗꯨꯅꯅꯦ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯂꯨꯁꯤꯀꯣ. ꯌꯦꯡꯉꯣꯏ. ꯑꯗꯨꯒꯅꯦ ꯅꯧꯄꯥꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯛꯁꯤ. ꯃꯥꯁꯨ ꯃꯇꯣꯝꯇ ꯌꯨꯝꯗꯨꯗ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯑꯗꯨꯅ ꯃꯥꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯁꯤꯟꯕꯤꯔꯁꯤ ꯑꯊꯨꯕꯗ. ꯅꯤꯡꯊꯦꯝꯒꯁꯨ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯇꯥꯟꯅꯔꯨ ꯐꯒꯗꯕꯗꯣ. ꯑꯗꯨꯉꯩ ꯑꯩꯅ ꯇꯧꯈꯤꯕ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯁꯤꯡꯗꯨ ꯅꯪꯕꯨ ꯄꯣꯛꯄꯤꯅ ꯃꯥꯅꯤ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯊꯝꯂꯅꯨꯀꯣ ꯏꯃꯥꯒꯤ ꯊꯣꯏꯕꯤ. ꯐꯔꯦꯁꯦ. ꯂꯣꯏꯁꯤꯜꯂꯨ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛꯇꯣ. ꯏꯃꯥꯁꯨ ꯍꯤꯡꯒꯣꯜꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯈꯤꯒꯦꯀꯣ. ꯍꯣꯏ ꯏꯃꯥ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯇꯟꯖꯥ ꯑꯁꯤꯗ ꯅꯤꯡꯊꯦꯝ ꯆꯪꯂꯛꯇꯨꯅ ꯊꯣꯏ ꯆꯥꯛ ꯂꯣꯏꯔꯕꯣ? ꯀꯩ ꯃꯊꯦꯜ ꯊꯣꯡꯂꯤꯅꯣ? ꯂꯣꯏꯗꯧꯔꯦ. ꯀꯥꯡꯁꯣꯏ ꯑꯃꯒ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯦ. ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯀꯩꯗꯧꯔꯒꯦ ꯊꯣꯏ? ꯍꯥꯏꯅꯤꯡꯕ ꯋꯥ ꯂꯩꯔꯗꯤ ꯀꯣꯏꯗꯕꯤ ꯑꯗꯨꯝ ꯍꯥꯏꯌꯨ. ꯀꯤꯊꯦꯛꯀꯤꯔꯝ ꯇꯧꯔꯒ ꯂꯩꯔꯤꯗꯣ ꯀꯔꯤꯒꯤꯅꯣ? ꯑꯩꯁꯦ ꯀꯤꯕ꯭ꯔꯣ? ꯁꯤ ꯑꯩ ꯋꯥꯍꯩꯒꯤ ꯃꯨꯟꯅ ꯇꯧꯀꯣ. ꯅꯪ ꯑꯩꯁꯦ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯕꯅꯤ. ꯀꯨꯟꯗꯣ ꯂꯩꯔꯥꯡ ꯃꯍꯥꯛꯅ ꯁꯥꯈꯤ ꯑꯣꯏꯈ꯭ꯔꯕꯅꯤ. ꯑꯗꯨꯅꯅꯦ ꯏꯐꯝꯗ ꯀꯤꯕ ꯍꯪꯒꯣꯏꯕ ꯂꯩꯇꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯨꯗꯤꯡ ꯍꯥꯏꯒꯗꯕꯅꯤ, ꯈꯪꯉꯕ? ꯑꯗꯨꯕꯨꯔꯣ ꯏꯃꯥꯅꯅꯦ ꯀꯩꯊꯦꯜ ꯆꯠꯂꯨꯁꯦ ꯍꯥꯏꯌꯦ. ꯑꯩꯒꯤ ꯑꯄꯥꯝꯕ ꯂꯩꯕꯤꯗꯣꯏꯅꯦ. ꯑꯗꯨꯒ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇꯁꯨ ꯆꯪꯉꯨꯁꯦꯅ ꯍꯥꯏꯕ. ꯊꯣꯏꯕꯁꯨ ꯃꯇꯣꯝꯇ ꯂꯩꯕꯅꯤꯅ ꯃꯥꯒꯤꯁꯨ ꯃꯐꯝ ꯆꯥꯕ ꯑꯃ ꯁꯤꯟꯕꯤꯅꯕ ꯇꯧꯔꯁꯦꯅ ꯏꯃꯥꯅ ꯍꯥꯏꯌꯦ. ꯗꯥꯅꯤꯡꯊꯦꯝꯒꯁꯨ ꯇꯥꯟꯅꯔꯣꯅ ꯍꯥꯏꯔꯦ. ꯑꯗꯨꯏꯅꯤ. ꯍꯣꯏ ꯃꯥꯁꯨ ꯑꯉꯥꯡ ꯅꯠꯇ꯭ꯔꯤ. ꯑꯗꯨꯅ ꯀꯩꯀꯩꯅꯣ ꯁꯤꯟꯅꯕ ꯇꯧꯔꯁꯤ. ꯐꯔꯦꯁꯦ ꯅꯪꯁꯨ ꯆꯥꯛꯇꯣ ꯐꯖꯅ ꯂꯣꯏꯁꯤꯜꯂꯣꯀꯣ. ꯍꯣꯏ ꯗꯥꯅꯤꯡꯊꯦꯝ. ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯦꯟꯒꯠꯂꯛꯂꯝꯃꯤ. ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯏꯕꯁꯨ ꯑꯌꯤꯡꯕꯤꯒ ꯄꯨꯟꯁꯤꯜꯂꯤ ꯄꯨꯟꯁꯦꯝꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ. ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯊꯣꯏꯕꯤꯒꯤꯁꯨ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ. ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗ ꯑꯊꯤꯡꯕ ꯀꯌా ꯊꯝꯂꯕꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯊꯃꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯃꯤ. ꯅꯨꯄꯥ ꯑꯣꯏꯕ ꯈꯨꯗꯤꯡꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯕꯤꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯣꯏꯕ ꯃꯍꯥꯛꯅ ꯂꯦꯡꯗ꯭ꯔꯕ ꯎꯄꯥꯜ ꯑꯣꯏꯗꯨꯅ ꯂꯩꯕꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯄꯥꯝꯖꯩ. ꯅꯤꯡꯊꯦꯝꯗꯤ ꯑꯣꯏꯈꯤ ꯊꯣꯏꯕꯤꯒꯤꯗꯃꯛ ꯂꯦꯡꯗ꯭ꯔꯕ ꯎꯄꯥꯜ. ꯑꯗꯨꯕꯨ ꯊꯃꯣꯏ ꯂꯦꯞꯇꯕ ꯀꯅꯥ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ. ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯤ ꯑꯄꯥꯏꯕ ꯂꯩꯆꯤꯜꯒ ꯄꯥꯡꯈꯛꯅꯤ.